Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Rajyapal Anusya Uikega DGP Rajib Singhaga ngarang Imphal Rajbhavan da unaduna Rajyasigi hojik thokliba irang asigi matangda khanakre. Manipur Bidhan Sabha na ngarang Bibhag Kunmangagi oina lupa koti lising ama sa mga 19 henbagi supplementary demands for grants pass tokre amasung Manipur Police amadi Security Force ki apunba kangbuna Churachandpur jila ki tongan-tongan mapamdagi yamlaba kuchu kulai sing fagatkre. Rajyapal Anusya Uikega DGP Rajib Singhaga ngarang Imphal gi Rajbhavan da unaduna Rajyasigi hojik thokliba irang asigi matangda khanakre. Rajbhavan Secretariat ki Chairul amana hai mamang thada Churachandpur jila da thokiba thokdoksingi matangda DGP na Rajyapal da akupa warol ama pichinkre. Micham miyam amasung Transporters Association singdagi namduna sel kabigi matangda su wafam kaya khanaki hiramasigi matangda jenaba miwi sing phagatuna akanwa thabuk lokhanaba Rajyapal na pautak piki. Highway sing da gari sing tachotaksin tawbada ayat papidanaba akanba thawrang lokhatnaba Rajyapal na haiki DGP na su Rajya Police na Rajya sigi miyangbidamak akanba cheksul thawrang sing lokhatle haina pawdomki mamang thada Rajya sta thoningdab thawdok sing thokibadu laibak thibani Rajyapal na hai sing amasung tamgi jila sing da lup kharana micham miyambu aranba lambi da lamjinglib asi miyamna su khangbagi matam yaure matamgi oina aranba pawsandorakpada miyamna thajabidanaba Rajyapal na haire Rajya Police na Rajya sigi miyam amasung lantum ngak senbagi tabakta achauba thawdang lauri Rajya sigi miyam nasu lamdam asida tangdu laitaba amasung santi hanjilaknaba police na lokhalakpa thabak thawramsingda mateng pamnaba Rajyapal na appeal tawri Tarani thoishuba Manipur Bidhan Sabha gi mangasuba miphamgi ngarang nini janba numita Savana lupa koti lising ama chamnga 19 lakh marfu humdo lising marfu taruki supplementary demands for grants kunmanga pass tokre demand sing asigi manungda state legislature gi lupa koti kunithoi lakh marfu lakh nifun mathoi lising 18 secretariat ki lupa koti ani lakh kuntra taruk lising kuntra seltum bibhag ki lupa koti chamakunipan lakh humbutra mathoi lising kuntra taret Police ki lupa koti chamapan humbutra nipan lakh marputra nithoi lising nipunithoi shiksha gi lupa koti tara nipan lakh niputaruk lising kuntra humdoi Tribal Affairs and Hills Development gi lupa koti humdoi lakh marputra mapan lisik marfu manga na chingba yauri Seltum gi bibhag su puriba Mukhyamantri Nongthombam Birena ngarang sabada bill ani puthoki madudi Manipur Appropriation number 1 Bill lising ani kunmari amasung Manipur Appropriation number 2 Bill lising ani kunmari ni Labor amasung Employment Bibhag ki Mantri Hekham Dingona Manipur Labor Law Exemption from Renewable of Registration and License by Establishment Bill lising ani kunmari sabada puthoki Sarkar ga kuki jogi milten singa tawnari basu handoknaba Manipur Bidhan Sabha da kendra da takshinaba mot ama toina warep lawkre Sabada ngarang wafam asigi matangda kupna khanaraba matungda Manipur Bidhan Sabha gi Adyaksha Thokchom Satyabrata wafam asi sabada lauthokibani madugi mamangda Mukhyamantri Nongthombam Birena Manipur Bidhan Sabha da hai kuki militant singa tawnabasu makhathana sanahanbiranu haina kendra sarkarda mamangda haijakiba leire masigi matangda sarkarna paiba yauriba MLA kuntra mangana sahi tawduna kendrada cherulama pisinkre Mukhyamantri na hai Rajya sigi sing Gilamda Taramba Poppy Ayamayan Tatuna Mangan Kre, Poppy Pambi Sing, Mangan Bagidamak, helicopter season Navigi Toydokumato Tadri, Manghai, Miami, Apama Matungina, Assam Rifles, Lautopugi Matangasu, Topum Topo Tabaxing Tobirak Nava Kendra Sakada, Taksin Kibalaire. Tabiriba Pawasi, Akaswani, Imphal. Manipur Police amasung Security Force ki apunba kangbu amana miyoy ahum kulay kona na fare tongan mamapam singa Security Force na thibo humigi thabak chatabada kusu kulay kaya amasu phagat pangamle hari Police ki pauna hai haukiba yumsa kaisa amasung sagol sing ilona ahingda Security Force ki apunba kangbu amana thibo humigi thabak chatabada miyoy ahum kulay kona na pabangam ki makhoidagi seloina lupa lakh mari kapa yariba maru nipan ga kona na 9mm pistol ama 303 rifle gi maru kunmanga amadi mobile phone mari pangki farba mioi sing arm eki makada case ama lakhotpaga loinana numit mapani police custody da remand lokthakre hari amaromda Thobal district police ama sung kunthawm de suba Assam rifles ki apunba kangbu amana tha sigi kunipan ayukta Thobal jila gi ngakpigani mamang thagi
कुनिपान अयुक्ता थौबाल जिला की लिलोंग पुलिस स्टेशन की मनुंग चनबा नुंगई चिंगदा थिबोम की थबक चथबदा कुचुकुलाई कया अमसु फागत पंगम खे चुराचांदपुर डिस्ट्रिक्ट पुलिस नसु सिंगाट पुलिस स्टेशन की मनुंग चनबा बोंगबाल खुल की उमंग अमदी वालखुदा थिबोम की थबक चथबदा तोंगान तोंगान मखल की नोंमई अमदी मरुसिंग फागत की फारब खुलाई सिंग अदुगी मनुंगदा डबल बैरल नोंमई अमा मरु तरा तरे 2 इंच मोटर बॉम्ब अनि 36 हाई एक्सप्लोसिव हैंड ग्रेनेड अनि 303 राइफल अमा मैगजीन अमा कापयारिबा मरु अनि मैगजीन का कोनना 9mm पिस्टल अमा मरु अनि 12 बोर राइफल अनि AK राइफल अमा सिंगल बैरल नोंमई तरुक इम्प्रोवाइज हेवी मोटर मरी चाइनीज हैंड ग्रेनेड अमा रेडियो शेट अमा अमसुंग 7.62 mm की मरु तरुक यावरी मखाताना मणिपुर थोकलिब इरांग असि लक्षिनब सिक्योरिटी फोर्स नंबर फम कयादा थिबोमुगी थबक लेप्तना चथरी हाइरे राज्यस्ते थोकलिब इरांग मरक असिदा खुलंगाकलिब सिंगबु फाब पुनबगी थबक चथबिगनु हाइना ngarang numidang tongan tongan mapam singda mairagi rally chakre Imphal जिला की मनुंग चनबा हिंगांग अवांग पोसमम खुनौदा मरा पाइबी सिंग वकत खोंजा चटकी थियाम अपुन मरा पाइबी न सिंदुना थियाम मंगरा पोकपिदसु इमाई बेल सिंगना कुत्ता मरा पाइदुनु खोंजा चंखी खोंजंग असि पुखरमम थिंगेल अपुन मरा पाइबी लुपनसु पुखरमम एथलेटिक क्लब की सानबुंगदा सथकी ngasi phongba pausi singi moroba pausingi nambak hauzik Mangsatabam Premananda leire Premananda Thagachari sudi ngasi phongba pausi singda Manipur Assembly na kuki militant singi su chana handanaba center da taksinaba wareb laukre haiba pau police ki thabak thoram sing sagotrabadi afaswa thamlakpa yai amasung Assam Rifles na civil administration da mateng pangsin na phangan kre haiba pau na maroiba pausing oiri pawna famda kuki underground group singi su handokhan naba House na mot amata oina wareb lauk minakre haiba pauga loinana state security force singi mathakta CRPF amadi Assam Rifles sizinari haiba Chief Minister gi wafam ahan be headline tori Pawasi Naharol gi thodang Manipur News Huyanlan Pau People's Chronicle Sanga Express English amasung Manipuri Edition Manipur Mail HL Express Imphal Free Press Hills Hornbill Express amasung Sanaleba Pawse da su ahan balamai headline tori Police ki thabak thoram sing sagotrabadi afasfa thamlak piyai haiba IGP gi wafam na pawnafam pause gi ani sub headline oiri Pawasi People's Chronicle da su aham balamai da phong bathengnari Naharol gi thodang da su handokhan naba center da taksin naba assembly na wareb laukre haiba pawgloina na Assam Rifles ki mahuta atopa force na ngamphai ngakha lagani haiba Mukhyamantri gi wafam ahan be headline tori Pawasi Huyanlan Pau Manipur News amasuk Sanga Express English da su aham balamai da phongli Sarkar na Central Security Force ki mating nikre DGP na Governor unaduna law and order ki fibam paudam kre haiba pauna Narol thodang gi ani sub headline oiri Manipur News ta Manipur Police ki officer Fabda Chenaba Singh UAPA gi makha da case register tawkre haiba pauna ani sub headline tawri Huelan Pauda Assembly na su gi matang da laukhiwa warep ka loinana su sangtharabadi chahi ama ani da maitai tunggadaba mali CM nupa thokpiu haiba MLA ki Ranjit ki wafam banner headline tawri Border fencing khabagi mayokta Mizoram Assembly na wareb laukre haiba pau amasu pausi asigi ahamba lamai da phongba thengnari sana leibakta singnaраglabani na army koktholaga operation chatharagani haiba Manipur Police ki wafam ani sub headline tawri HL Express ta center na su samdokpa natraga abrogate tawbagi wafam amata phongdoroktre haiba pauna ani sub headline tawri Security report lauraba matungda Seraugi mangtakraba yumsingi senfam pithoklagani haiba Mukhyamantri gi wafam ahanba lamai headline tawduna phongli compensation pithopugi pawasi Hills Hornbill Express ta ahanba headline tawduna phongli Suni Thagazari Premananda aroiba damaroiba paw amuk Rajyapal Anusya Uike ga DGP Rajiv Singha ga ngarang Imphal gi Raj Bhavan da unaduna Rajya sigi hawjik tholib irang asigi matang da khanakre Manipur Bidhan Sabha ngarang Bibhag Kunmanga gi oina lupa koti lising ama chamga tarani pan henbagi supplementary demands for grants pass tawkre amasung Manipur Police amadi security force ki apunba kangbuna Churachandpur jila gi tongan tongan mabapam dagi yamlaba khuchukulai sing fagat kre pauloi jare